Maroiba Pau. Chief Minister N. Birena Indo-German Financial Cooperation Project Manipur Amadi Loktak Livelihood Mission Hongdokre. Lupi Angang da Sathariba Crime Thingnabagi Pandamda Nomugi Oiba State Level Sensitization Program Panthokre. Ampagi manungda lairiba chainaba kya asina football masana asi chakot khongthangda thintha le haina Thoubal District Football Association gi Vice President L Samora Phongdokre. Maipu sabgi sinphamna imung pugi natana mioi kya amasu thabak piri. Amade Supreme Court na harau kumai matamda bambula thabagi akaknaba matam lepkhre. Kurumzari, Times of Manipur News Yengbir Bapunopu Taram Oksari, Miam the Pausandon Pijari. Manipur Sarkar gi Forest Department Sinduna Community Based Sustainable Forest Management for Water Resources Conservation in Manipur Haibe Hiramda Indo-German Financial Cooperation Project ngasi Sangai Continental gi Auditorium da Chief Minister N. Birena Hudokre. Ngasi Sangai Continental gi Auditorium da Pangthokiba Indo-German Financial Cooperation Project launch tawgi thorum aduda Chief Guest ki oiba warol piriduna Chief Minister N. Birena ngasimak hangdogliba Indo-German Financial Cooperation Project asi developing country amadi developed country ani gi marakta lokhalakpa yamna maru oiba khongthang amani project asi dagi hogduna lebak ani gi marakta lairiba selthum amadi atai atokpa hiram kaya dasu achauba ahongba mapurakpa ngamgani thajai haiki. I assure all the support and cooperation to ensure that the project is successfully implemented for the welfare of the communities and the environment. I also solicit the active cooperation and participation of all stakeholders to ensure that the project is a grand success. I also express my profound gratitude to KfW of Germany for sponsoring the feasibility study and funding this important environment project in the state. Thoram adugi guest of honor gi oba warol piraduna Forest and Environment Minister Tihait Shyam Kumarna Mioiba Equina Chakwa Taurangi Tabak Torum Sing Paikalakpagi Mingda, Mahausagi Kal Asibu, Tugairubana, Ngashidi, Equigi Malem Asida, Ishing Nungsit Singlaktaba, Global Warming Gichang Hengalapuna Chingba, a home Bakaya Tengnari. Punamakasi Equina Kantabangam Daba, Amadi Mioiba Equigi Ngahaki Oba, Toxil Kayadagi Tolapani, Haiki. While lapsing na Quigi, while bars Mayamna, Aquida attack the water by insects, Patabay, Tinkang Mayamdo. Lo ena ba kusi action dokhen sathok ra barina adugi insect mi andu mi attack to ngasi di Japani encephalitis tongan but different kinds of disease Ebola then I think we had that Ebola but in here not in Manipur but we had that such different kinds of bad diseases loi theng ne koi kai theng nei no masi kanu akoina akogi protect to bi ba wildlife wild bird me am si hatu obi achu khudam mane Thoramadu the Wangang Aduna, GFA Hambaki Portfolio Manager Manfred Fitcherna, GFA expert sing the Manipur the Laktuna, Project Asimapung Pana Paikat Navahonavada, Forest Department Kaloinan Achobatogang Logani Haiki. GFA Consulting Group is a privately owned consulting company which is specialized in supporting the implementation of development projects worldwide. And GFA has decades of experience in supporting projects funded by the German government, and KfW is one of our biggest donors. Ngasi project launch tawagi thoram aduda IFS K Angami amadi NRM New Delhi gi senior sector specialist Sangita Agawal su sarugyakhi. District Administration Bisnupur na sinduna ngasi Loktak Livelihood Mission ningthokong amadi tawbulda Chief Minister N. Birena Hongdokre. District Administration Bisnupur na mapung oiva thaudang lauduna ngasi Chief Minister N. Birena ningthokong amadi tawbulda hangdokhiba Loktak Livelihood Mission asina lamdam ashida marang kaina leiriba water body singda nga yoktuna naharul kayada thabak pibagi mathakta lamdam asigi semilon fagat hanbada mating oigadawribani thoram aduda wa ngangladuna Chief Minister N. Birena mamangda palamba laingak singna lamdam ashida water body kaya leirabasu nga marang kaina phanghanaba khongthang amata lokhatlamde adubu haujikti paliba laingak asina naha oiba singi semilon fagat hannaba amadi nga marang kaina puthoknaba ngasigi asibuma khongthang asi lokhalakpani haiki ai nahat chalabi yemobla aduna sida tawriba pot mayam shimo koi experts sing yaw gabe ade koi
ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯅꯨꯄꯤ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡꯅ ꯊꯥ 3 ꯆꯪꯉꯝꯕꯗꯣ ꯍꯧꯖꯤꯛ 45 ꯗꯦꯖꯗ ꯍꯥꯔ ꯑꯣꯟꯕ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯪꯉꯦ आदगी फर्टिलाइजर की पोरईब पीरिब रेटुगा बोरा अमदा पीरिब टन अमदा पीरिब रेटुगा सिगी टन अमदा पुथोक रेट सिगे कमाय तौगे कन ए सर सिदि अखोइना लेकाय लेकाय दो सेमन बयाई और इवन अखोइना सिलेदा सुमाइना पुथोक कानसु मदुगी रेट टुदि फर्टिलाइजर दुगी रेट तंखाय तामी अदुदि अखोइ रेट तसु कोमे पोथोक सो खोगी ओइबा इसागी ओइबा सिगियाना ओइबा युमदा सेंथोक लेदे अखोइना सुजरगा पुथोक यारे देन मधुन पुथोकदब पोटुसु हक्सांग सोलो ना अइना खल्ले इसिंग आदने फ्लाइटगी येबिउने कोइ इसिंग आदने मयाम लो गुरन इसिंग न पिथनबा मणिपुर स्टेट ना जे मपाने पुसुला साय ngasi loktak livelihood mission launch tobugi thoram aduda CAF and PD minister Karam Sham PICD minister L Dikho Agriculture Minister V Hankalyan Manipur Pollution Control Board ki Chairman L Radhakishore Forest and Environment Minister T H Shyamkumar PDA ki Chairman T Robindro amadi Government Chief Whip P Sharat Chandra loinana MLA Birasu saruk yakhi All Manipur Football Association Amphagi manungda hojik lusingba singi marakta phammunaba amadi senja thumjagi che naba kya leiriba asina lamdam asida football masana asi sakhotnaba honabada thintahale haina ngasi Manipur Press Club ta pangthokiba pawgi mifam amada Thobal District Football Association gi Vice President L Samona Fongdokre Magna Makatana haikibada Amphagi hojik leiriba chai naba asi loisinaba amadi Mari Linabasingda Taksinaba District Football Association Tara Amadi Manipur State League Participate Team Forum-na thabak punna tawminari haiki. Ngasi Press Club ta pangthokiba pawgi mifam aduda District Football Association Tara gi lusingbasinsu saruk yakhi. Ekoi uji leriba Amphagi mandu saninaba leriba adegi Startup Society na April ki 19 da thokiba order di matungina Amphagi object nullified and terminated and nanen board in legre Ningtham thagi matamda sizinadaba yadraba potsak ama oiriba maipu sabagi sinfamda khong thangjinduna masagi senthok lambi oibagi mathakta mioi kya amasu thabak piriba akoijam ingosa amadi mahake loinabi tombi anina handaki ningtham tha asida maipu lising kun saduna yonaba pandam thamhori Imphal West District ki Singjamai Police Station gi manung channa leiba Mongsangai mayai lekaidagi akoijam ingocha amadi mahaki loinabi tombi devi anina sahim ahum mari gi mamangdagi maifu sarga yonduna hingnanabagi punsi lambi thiba horakhi bazar da yoliba maifu leiruraga sizinaba matamda kuina chattaba leiruriba maifu adu asadaw tilda rapid phuraga saba oibana hena kanba amadi matam sangna sizinaba yaba maifu sananaba matai manaw anina anawba wakhal puthokpaga loinana iron godrej sabda sizinaba blank sitna maifu gi saruk oiraga makhongi sarukna pawatarana solding tawduna saba horakhi maifu sabagi sinfam asida khong thangjilakpadagi isan isabu thabak pijaduna tha amada lupa lising kunmanga dagi kunthra phawba tanba ngamle masigi mathakta laikai gi nupa nupi tara hena thabak piri haina ingojana phongdorakhi se mayam thabak phangdabajing je ina khaga piraga sum laikai lebijing da ina khaga piraga moi mahi oina tamjana bana ina sumai tawna sindana langna tawgebani Nupa nupi haibagi sinfamda khenaba thamdana maifu sabagi sinfamda yauksinduna mapuroibagi mateng panglibi ingocha gi loinabi tombi devina haikhibada maifu sabaje maya sum mayam loi sanare adeida sabajida ahambadadi asadautinna saramni aduga khoi asadautinna sabajidi yam koina ju satena bazaragi sitse laurakanda sarakanda khara koina chanana na sahi anum chanana banena mairanga taisatna khochanna koi khara ju koina thamba yana banena mai tawraga sabani ahanbada laikai gi miyosing amadi khangna chanabasingna anawba makhalgi maifu asi sizinaba horakpadagi hojik miyamna pak samna khangnaruktuna demand yamna leiba maifu makhalama oirakli apikpa industry tawduna masagi sentok lambi semjariba miyosingbu laingakna mi yengchang haningbagi apamba kyasu leihori Supreme Court of India gi matung ina bambula thaba mapung oina thingloi adubo bambula yonbagi matam oina yengsingani haikre Supreme Court ki order amagi makhada harau kumhai matamda karamba matam phawba bambula thaba yagani haibagi akupa warul pikre Dipawali numitadi numidang pung 9 dagi
नुमिदांग पुंग तरा फावबो यागनी क्रिसमस अमसुंग न्यू ईयर नुमितना नुमिदांग पुंग तरा मथोय मिनिट निपुं मंगा दगी नोंयाय मतुंग मिनिट निपुं मंगा फावबो यागनी अदुबु लेबाक असिगी ख्वाइदगी वांगबा वायल संगना बम्बलाबु ऑनलाइन दा योनबा यारोय हाइनसु पल्ली सुप्रीम कोर्ट ना मखाताना हारिबा वारोसिंग असि दीपावली नुमित खक्तदा चटनगदब नते अदुबु अतोपा कुमाइसिंग दसु चटनगनी हाइरि धर्मगी ओइबा थौरमसिंगी ओइना बम्बला थापगी मतम असि नुमिदांग पुंग निपानदगी पुंग तरा फावबु ओइगनी हाइबि वाफमसु पल्ली हजिक पाउगी मरकथन अतेनबा ब्रेक मतंग लोगिनेसि ब्रेक की मतुंगदा मयाम बोमुक हना ताराम लोक्सरी पुलिस कमेमोरेशन डे गमरी लेना चाम गमरी फुनिथोय सुबा बटालियन बीएसएफ कोइरेंगै न सिंदुना लेखिद्रबा पुलिस पर्सनल लेबाक की मफुं कया द सिनबा थुंगना पांगथोंगनबगुम बीएसएफ चामगा मरफुनिथोय बटालियन नसु मरैबाक की दमक थवायना पोंथा पीखिबा पुलिस पर्सनल सिंगी खुबम सिंगदा चत्तुना हाइलै कतना इकाय खुनबगी थौरम अमा ngasi पांगथोखी ngasi पांगथोखिबा हाइलै कटबगी थौरम अदु NN मैतै मेमोरियल स्टोन CC हायर सेकेंडरी स्कूल मनीजाउबा सिंह मेमोरियल स्टोन मैतै मयक हाई स्कूल वांखै टी विशेश्वर शर्मा मेमोरियल स्टोन लिलोंग हायर सेकेंडरी स्कूल अमदी N इबोहल मेमोरियल हैंगांग हाई स्कूल दा बटालियन असिगी डेप्यूटी कमांडेंट SH शशिकांत सिंह M कुंजो सिंह बोर सिंह अमदी मकोक थोंबा ऑफिशियल कयाना सरुक याखी तागेल पाता लैबा ITI दा सुटी पांबा ओजासिंग ने हाइबा खरना महेरोय खरगा मानरगा मयुम मयुमदगी मोबाइल फोन दा पाउ फाउनदुना क्लास सुटी थादोकपगी थबक थिंगलुबा स्टूडेंट यूनियन के एक्सटर्नल अफेयर्स सेक्रेटरी बु केहलकपदगी क्लास यावंगमद्रे क्लास सुटी थादोकपगी थवंगबु थिंगलुबगा लोइनना मतुंग तौदनबा ऑल मणिपुर ITI स्टूडेंट्स यूनियन के एक्सटर्नल अफेयर्स सेक्रेटरी MD नसीर खान बु सुटी पांबा ओजा अमदी महेरोयसिंग अदुना अकन ममोंगदा केहलखिबनि हाइरि हिरमसिगी मतंगदा पाउमिसिंगा उनबा अमदा ऑल मणिपुर ITI स्टूडेंट्स यूनियन की प्रेसिडेंट पार्कर लौरेंबमना असुमना फोंदोखी मेन आइता तागेलदा अखोइगी स्टेनो हारि बड्रेसिदा ओजागा सात्रगा मानरगा युमदगी फोन तोनरगा सुटी लोथुनबगी मतंगदा मदुबु अखोइगी आराम थबगनी मदु प्रिंसिपल के अतुगा सुपरवाइजर आयाबा लौरगा सात्र ओजागा मानरगा सुटी लोबसी लौरिदबनी गुलापी नत संकीर्तन एकेडमी ने सिंधुना कुनमंगारक सुबा गुरु कीर्तन सेवा की सिल्वर जुबिली सेलिब्रेशन की मनुंग चन्ना नुमिनिनी चुपना चथगदबा नत संकीर्तन फेस्टिवल ngasi konung mamangda leiba lamyanba sanglenda hogdokre UP da leiriba राधा कुंड asi asengba mafam tirtha oina semgatlaga protect tawraga thamlagani haibagi thajaba chief minister N Biren na pikre hiramasida UP gi chief minister Yogi nasu ayaba pirakle hainasu chief minister na phongdokre गुलापी नत संकीर्तन एकेडमी न सिंधुना कुनमंगारक सुबा गुरु कीर्तन सेवा के सिल्वर जुबली सेलिब्रेशन की मनुंग चन्ना नुमिनिनी चुपना चथगदबा नत संकीर्तन की फेस्टिवल मसी कोनुंग ममांग लेबा लमयान संगेंदा हौदोखरे हौदोकपगी थौरम ग मरी लेना चीफ मिनिस्टर एन बिरेन ना हारिबो वफम मसी फोंदोखिबनी चीफ मिनिस्टर ना मखाताना फोंदोकलदुना मणिपुर की कल्चर बु योखतनबा होनरिबा कयाबु mateंग पीनबा होनरी लोइनना यूनाइटेड नेशंस ना रिकॉग्नाइज तौरबा नत संकीर्तन असिबु साखतनबा होनबदा पिरकप सजेशन खुदिंगमक थबक ओइना पांथोकनबा होनगनी हाइबगी थाजबसु पीखी मणिपुर असि हिरम खुदिंगमक्ता सोथना मिपान तांगदुना लेरमी अदुबु पालिबा सरकार असिना हिरम खुदिंगमक्ता साखतनबा होनरी चिंगतम अनिगी मरक्ता लेनरंबा लाकनबदु पुनसिंदबा यारोय मसिदा मितैगी रोल चावी हाइनसु चीफ मिनिस्टर एन बिरेन फोंदोखी सिगी सब फजन अखोइना आर्ट एंड कल्चर पृथ्वीदा कल्चर मसक्ता है मणिपुर सिगी कल्चर सिबु योखनबिरिबा कनबिरिबा ngakbiriba mayam sigide koi kari tawge hebe pot थौरम मपु ओइना सरुक याखिबा आर्ट एंड कल्चर मिनिस्टर एल जयंत कुमार ना फोंदोखिबदा नत संकीर्तन की नुंगी ओइबा फजबा वखलोन कयाबु अवेयर ओइदबना हौजिक मतंगी नहासिंगना नत संकीर्तन बु मिराइदुना लेरी मितैगी मतिक मयाई लेरबा कल्चर असि चाखतनबा होनरी मसिदा मियामना सहयोग पिबिनबसु अपील तौखी थौरम असिदा CAF NPD मिनिस्टर कराम श्यामसु सरुक याखी थौरम की मनुंग चन्ना सकनाइरबा नत गुरु खेत्री मयुम अमुयाई मसिंगदा अवार्ड पीदुना महाकना नत संकीर्तन की दमक्ता होनरखिबा कयाबु मसक खंगबिदुना इकाय खुनबुदखी
लोइनना नत्त संकीर्तन बु मालेंगी थाकता पुखटनबा होन्नबिरंबा लेखिद्रबा सकनाइरबा गुरु कयागी मफमदा लेकत्तुना इकाई खुमलम उठखि नत्त संकीर्तन गा मरी लेनबा श्री श्री गौर गोविंद थौरम सैरेंग हाइना मिंथोनबा मितै मयेकी ओइबा लाइरिक अमसु फोंखि Citizenship Amendment Bill lising ani tara truki mata lup ni futaruna kauba pung tara ni thoigi bangi saruk ama oina khongjang loisingna Assam train service ta apon bapiduna railway track ta phamjinduna train chen ba thingjelure police na khongjang loising bu track ta gi tanthongna ba khona ki mafom khara da tayar mai thaduna khongjang adu sangshin ki khongjang aduna maram oiraga miyam chathok chasin da akai ba piduna ba police ki maikai degi akan ba section thorang lokhat ki ngasi Manipur da phong kiba Manipuri pause singda moroiba kari kari pau yaw rubige habadu amuk puna khaminasi Sangai Express lemhu punsi miyam gi kathok lagi en biren Imphal da security kankhre sak tang ba thokadra haibagi mi paiba leire Sia World Food Exhibition Minister Bishojit Paris da thungkhre pogna fam Laibak ki thabakta government na ningtam na hekta tawsiloi security na ka hena awaba pibana Myanmar ki tourist sing da nuai taba phawhalle Dr. Iboza amasung Oinam Sunil wasak lokre Buyan Lan Pau Lengang na afawa thabak mayam tawrakpada mioi khara di prok sakle Chief Minister Nagampal da pokhai hiba bom adugi mapu tholak 3 Imphal City manungda CCTV operate tawre Dr. Soibam Ibomsa amasung Oinam Sunil State Information Commissioner Singoina wasak lokre Naharol gi thogda English ngani kungi matungda mapaldagi nga pusilakpa toknaba Loktak Party Marshal Lenda pen culture amasung case culture paikhatlagani Chief Minister SIAL English in Taranipal World Food Exhibition da Sarugyanaba Minister Bishojit Paris ta thungkre Manipur Rifles English in Taratruk base ki JAC na CM Bango da thomjin kre Memorandum Pisin kre Ichal Express Chief Minister N. Biren bu luang sumam da miyam na taram na okre State asida sel leitabadagi layeng bangamdre haba mioi lehelaroi Government na isabu kallaga mibu hundu na ngangloi Malemi khwaidagi chawba chinjak melada yaurunaba Minister Bishojit Paris ta thungkre Minority mitai pangal singna khundaba mafamda Residential School sagadabani MMWO Sana Laibak State Information Commissioner ani Governor na wasak laukhibaga loinana thabak paiba hawkre Imphal City manungda bom pokhaibagi matangda thigatli November amadagi Thangal Bazar da gari changhalaroi Chief Minister Parliamentary Secretary K. Singhi rejoinder pikhalaknaba High Court na matam pikre Iraibak Nauna hapkiba State Information Commissioner sing wasak laukre miyamda information phanganna ba hotagani ibocha Lengak pasingi marakta integrity purukna bagi wakhalol chelam lavadi chingtam khaibung tana bagi figam leiram loi more da bom thamlam bagi thaw miyamna yaning da phongdok khre Hojik maroiba pau amuk hanna Chief Minister N. Birena Indo-German Financial Cooperation Project Manipur amadi Loktak Livelihood Mission hongdokre Angang da sathaba crime thingna bagi pandamda nongmagi oiba state level sensitization program pangthokre Aphagi manungda leiriba chainaba kya singna football masana asi chaphat khongthang da thinthale haina Thobal District Football Association gi Vice President El Samona phongdokre Maipu sabagi sinphamna imung punaba konaba tanatana mioi kyam su thabak piri amadi Supreme Court na harau kumai matam da bambula thabagi akaknaba matam lepkhre Ngasigi di matang sida Manipuri Pauloi jare miyeng tabri punong po amukana khurumjare